ꯑꯍꯥꯟꯕꯗ ꯑꯩ ꯅꯤꯡꯁꯤꯡꯍꯧꯔꯤ ꯑꯩ ꯑꯐꯕ ꯁꯥꯔꯣꯏ ꯑꯐꯕ ꯎꯠꯄꯒꯤꯗꯃꯛ ꯑꯆꯨꯝꯕꯕꯨ ꯂꯣꯠꯁꯤꯜꯂꯣꯏ ꯑꯆꯨꯝꯕꯇ ꯉꯥꯡꯒꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯌꯨꯝꯒꯤ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯑꯩꯒꯤꯁꯨ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯤ ꯑꯩꯒꯤꯁꯨ ꯔꯥꯏꯠ ꯂꯩ ꯑꯩꯒꯤ ꯋꯥ ꯊꯝꯕꯒꯤ ꯉꯝꯃꯗꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯔꯛꯎ ꯁꯤ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯋꯥꯔꯤ ꯏꯆꯝ ꯆꯝꯅ ꯁꯨꯅꯕꯅꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯆꯟꯅꯤ ꯃꯣꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯃꯛꯁꯨ ꯂꯥꯜꯂꯒꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯀꯔꯝꯅ ꯌꯥꯒꯅꯤ ꯑꯔꯥꯟꯕꯁꯤꯡꯕꯨ ꯁꯦꯝꯗꯣꯛꯁꯤ ꯁꯤ ꯌꯥꯅꯤꯡꯗꯕ ꯅꯪ ꯍꯌꯦꯡ ꯑꯇꯣꯞꯄꯅ ꯍꯥꯏꯔꯛꯄꯗ ꯅꯪꯁꯨ ꯂꯥꯜꯂꯗꯤ ꯅꯪ ꯆꯨꯝꯃꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯑꯆꯨꯝꯕ ꯎꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯨ ꯅꯁꯥꯃꯛꯇ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯗ ꯁꯀ꯭ꯔꯤꯞ ꯁꯦꯝꯕꯗ ꯀꯌꯥꯝ ꯋꯥꯏ ꯄꯜꯂꯔꯣꯏꯒꯦ ꯃꯤꯅꯤꯠ 18ꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯤ ꯄꯨꯝꯅꯃꯛ 19 ꯃꯤꯅꯤꯠ 34 ꯁꯦꯀꯦꯟ ꯍꯥꯏꯗꯨꯅ ꯁꯔꯆ ꯇꯧꯅꯔꯤ ꯁꯤꯅꯦꯃꯥꯁꯨ ꯅꯠꯇꯦ ꯀ꯭ꯔꯤꯀꯦꯠꯁꯨ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯔꯤꯒꯨꯝꯕ ꯏꯚꯦꯟꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤ ꯑꯣꯏꯔꯁꯨ ꯄꯨꯝꯅꯃꯛꯇꯒꯤ ꯒꯨꯒꯜ ꯁꯔꯆꯇ ꯑꯍꯥꯟꯕ ꯇꯣꯞꯇ ꯁꯤꯕꯨꯗ ꯃꯤ ꯃꯌꯥꯝꯅ ꯊꯤꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐ ꯀꯅꯥ ꯑꯃꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯅꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯏꯖꯠ ꯑꯩꯈꯣꯏꯗꯤ ꯏꯟꯇꯔꯅꯦꯠꯇ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯜꯂꯤ ꯈꯨꯠꯇ ꯐꯣꯟ ꯄꯥꯏꯔꯒ ꯀꯔꯤꯁꯨ ꯋꯥꯗꯅ ꯊꯤꯔꯤ ꯔꯨꯝꯗ ꯅꯊꯣꯟꯇ ꯐꯣꯟ ꯄꯥꯏꯔꯒ ꯀꯔꯤꯁꯨ ꯋꯥꯗꯅ ꯊꯤꯔꯤ ꯇꯣꯏꯂꯦꯠꯇ ꯆꯪꯂꯒ ꯅꯃꯥ ꯅꯄꯥꯒꯤ ꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯂꯛꯂꯒ ꯃꯔꯝꯁꯤꯅ ꯅꯨꯄꯤꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯃꯣꯛꯅ ꯈꯪꯅꯔꯦ ꯃꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯨꯄꯤꯁꯤ ꯃꯃꯥꯏ ꯀꯥꯏꯗꯦ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯇꯥꯛꯂꯤ ꯁꯃꯥꯖ ꯆꯦꯟꯗꯅꯕ ꯅꯨꯄꯤꯅꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯒꯤꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯅꯩꯕꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ ꯅꯉꯣꯟꯗ ꯊꯣꯛꯇꯦꯅ ꯐꯔꯦ ꯅꯉꯣꯟꯗ ꯊꯣꯛꯇ꯭ꯔꯗꯤ ꯃꯤꯉꯣꯟꯗ ꯊꯣꯛꯄꯅꯤ ꯈꯜꯂꯨ ꯑꯩꯒꯤ ꯀꯔꯤꯁꯨ ꯃꯥꯡꯕ ꯂꯩꯇꯦ ꯃꯣꯕꯥꯏꯜꯒꯤ ꯄꯥꯁꯋꯥꯔꯗ ꯑꯃꯔꯣꯝꯗ ꯄꯨꯟꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯣꯏ ꯀꯅꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯊꯥꯖꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯁꯥꯃꯛꯄꯨ ꯑꯃꯝꯕꯗ ꯅꯝꯁꯤꯟꯖꯒꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯤ ꯀꯅꯥ ꯑꯃꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯝ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯐꯤꯖꯦꯠꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒꯤ ꯌꯨꯝꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯈꯟꯗꯨꯅ ꯂꯩꯕ ꯇꯣꯛꯇ꯭ꯔꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯏꯖꯠ ꯃꯥꯡꯕ ꯀꯩꯗꯧꯅꯨꯡꯗ ꯇꯣꯛꯂꯣꯏ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯛꯄ ꯅꯥꯏꯔꯣꯏꯗꯕ ꯑꯋꯥꯕꯗ ꯆꯤꯡꯊꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯔ ꯈꯟꯁꯤ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕ ꯇꯣꯛꯂꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯐꯤꯖꯦꯠ ꯈꯔ ꯀꯧꯅ ꯁꯦꯠꯄꯤ ꯅꯨꯄꯤꯕꯨ ꯎꯔꯒ ꯌꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯡꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯅꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯔꯦꯗꯤꯃꯦꯠ ꯑꯣꯏꯕ ꯋꯥꯈꯜ ꯖꯖꯃꯦꯟꯠ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯕ ꯋꯥꯈꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯂꯒ ꯇꯥꯔꯒ ꯂꯥꯛꯏ ꯑꯃꯝꯕꯗ ꯊꯥꯖꯕ ꯋꯥꯈꯜ ꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯄꯥꯝꯂꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎ ꯏꯀꯥꯏ ꯀꯟꯕꯤꯕꯨ ꯑꯐꯕꯤ ꯑꯀꯧꯕ ꯐꯤ ꯁꯦꯠꯄꯤꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯤꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯤ ꯇꯔꯀ ꯌꯦꯠꯅꯕꯤ ꯐꯠꯇꯕꯤ ꯃꯁꯥꯃꯛꯀꯤ ꯋꯥꯈꯜꯅ ꯈꯟꯗ꯭ꯔꯤꯉꯩ ꯃꯥꯡꯅ ꯎꯔꯛꯄ ꯇꯝꯂꯛꯄꯁꯤꯡꯗꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯝꯂꯒ ꯅꯨꯄꯤ ꯑꯃꯕꯨ ꯐꯩ ꯐꯠꯇꯦ ꯈꯟꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯁꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯜꯂꯨꯅꯦ ꯍꯪꯉꯨꯅꯦ ꯅꯁꯥꯃꯛꯇ ꯋꯥꯍꯪ ꯍꯥꯏꯔꯛꯎ ꯀꯣꯃꯦꯟꯇ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯤꯠꯅ ꯎꯗꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯕꯨ ꯈꯟꯕ ꯇꯣꯛꯂꯁꯤ ꯑꯄꯤꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯒ ꯋꯥꯔꯤ ꯃꯔꯤ ꯁꯟꯗꯣꯛꯄ ꯀꯔꯤꯁꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯋꯥ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯜꯂꯤ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯃꯁꯥꯃꯛꯀꯤ ꯑꯁꯦꯡꯕꯕꯨ ꯂꯣꯠꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯃꯁꯥꯃꯛꯄꯨ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯑꯇꯣꯞꯄꯕꯨ ꯏꯟꯊꯅꯕ ꯍꯣꯠꯅꯕ ꯋꯥꯈꯜꯂꯣꯟ ꯃꯁꯥꯃꯛ ꯀꯟꯗꯨꯅ ꯊꯝꯂꯒ ꯑꯩ ꯆꯨꯝꯃꯤ ꯅꯪ ꯂꯥꯜꯂꯤ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯀꯣꯃꯦꯟꯇ ꯏꯅꯔꯤꯕꯗꯨ ꯃꯥꯛꯁꯨ ꯆꯪꯂꯒ ꯀꯣꯃꯦꯟꯁꯤꯡꯗꯨ ꯄꯥꯔꯒ ꯋꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯠꯆꯜꯂꯒ ꯃꯥꯛ ꯑꯐꯕ ꯁꯥꯍꯧꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯂꯥꯜꯂꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯐꯕ ꯁꯥꯕ ꯉꯁꯤꯒꯤ ꯔꯤꯜꯁ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯒꯤ ꯍꯩꯅꯕꯤꯅ ꯉꯥꯏꯕ ꯉꯝꯗꯕ ꯍꯦꯟꯒꯠꯂꯦ ꯔꯤꯜꯁꯇ ꯉꯥꯏꯕ ꯀꯔꯝꯅ ꯉꯝꯗꯕꯅꯣ ꯈꯪꯅꯤꯡꯂꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯈꯜꯍꯜꯂꯤ ꯌꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ ꯃꯔꯝꯁꯤꯅ ꯔꯤꯜꯁ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯁꯥꯕ ꯋꯥꯈꯜꯕꯨ ꯊꯧꯒꯠꯍꯜꯂꯤ ꯃꯤꯁꯤꯡ ꯑꯆꯨꯝꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯔꯝꯁꯤꯅ ꯌꯦꯡꯂꯒꯗꯤ ꯌꯦꯡꯂꯤꯕꯗꯨꯒꯤ ꯃꯔꯝꯗ ꯈꯟꯊꯕ ꯃꯔꯨ ꯑꯣꯏ ꯁꯤꯒꯤ ꯇꯨꯡꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯌꯨ ꯁꯦꯟꯇꯦꯟꯁ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯒꯅꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯏꯠ ꯑꯅꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ ꯋꯥꯈꯜ ꯄꯤꯛꯂꯤꯃꯈꯩ ꯃꯤꯁꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯆꯥꯎꯊꯣꯛꯍꯜꯂꯤ ꯋꯥꯈꯜ ꯆꯥꯎꯔꯤꯃꯈꯩ ꯃꯤꯁꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯀꯧꯕ ꯐꯤ ꯁꯦꯠꯄ ꯅꯨꯄꯤ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄꯤꯅꯤ ꯁꯤ ꯑꯂꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯐꯤꯖꯦꯠꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯁꯦꯝꯗꯦ ꯂꯝꯆꯠ ꯑꯐꯕ ꯐꯠꯇꯕ ꯃꯛ ꯀꯔꯝꯅ ꯋꯥ ꯉꯥꯡꯏ ꯀꯔꯝꯅ ꯀꯅꯥ ꯑꯃꯒ ꯂꯣꯏꯅꯩ ꯑꯇꯣꯞꯄꯒꯤ ꯃꯁꯥꯃꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯈꯜꯂꯤ ꯃꯥ ꯀꯌꯥꯝ ꯊꯃꯣꯏ ꯁꯦꯡꯏ ꯀꯌꯥꯝ ꯃꯤꯅꯨꯡꯁꯤ ꯆꯦꯜꯂꯤ ꯐꯤ ꯁꯨꯞꯅꯇꯒꯤ ꯁꯦꯠꯄꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯤꯗꯨ ꯁꯦꯠꯂꯒ ꯃꯥꯛꯅ ꯀꯌꯥꯝ ꯐꯖꯩ
Kana amagi thaksi khasi kari khalle haiba phina chang taw yade. Asumna khanba mi maki wakal aliba wakal do panduna leiba oi. Maangna khanbagi mombu lalaga atopada lali hai. Maangna migi lamchat pu phiga chang taw naraga nupi amagi maramda phattaba wakal khalli. Phije chetpa karigumma ama khanba haibadi karigumma amabu masana thiraga lawjaba mi pumagi ningtambani. Kanagumbi amara atenba phi selabadi mapu sherpada nungaiba amadi kana amagi mangda masangpu hena thongna thoi. Adu mising maki lamchatki phattaba wakalga samjinnaraga yengi. Asingba wa ama nupibu lamchat naidabini haiba mak masamak lamchat naidabi ama oi. Budhana hai kanagumbi amabu maki thabaktagi chang taw maki mapar thogi fijetagi tawwanu. Fijet nupidugi pamjaba wakal amatani. Mak karamba wakal khalli maki wakalni. Kanagumba amana phidagi nupi amabu lali haibadi laliba phidu nate laliba nupidu nate lalibadi makna karamna wakal khalli haibadani. Phi akoba setpi lamchat naidabini haiba wakal khanba ngamdaba migi wakalni. Isam samna haibada fijet maki masagi oiba tawningba tawjabani. Kanagumba amana maki phigi maramda haiba maki khalliba wakalbu haidokjabani. Kana amana phida chummi lali haibadi chumliba laliba phida nate lalibadi maki wakalni. Ahanba ubaga kana amana chummi lali hai asengba chapchana khangdabida karigumba ama setobu sina chummi sina lali haiba maki mapung phada wakalbu tai. Si mapu matam pumbada aranba mi amo helli anisubada aikhoi aliba wakalda thajaduna hingi. Haujigi matam ahongba yamna oire. Adu mi kharagi wakal ahongbaga loinana hongdoktana leidi. Karigumba amabu lali hairaga atoba singnasu thajaba haujigi matamda icham chamba wafam ama oina lonari. Adubu sina yamna akaibo helli atopna kari haina khini kairo laikaibu kiraga hingbu pusi. Sigi wahang mateksina ngasi mi kayagi pusi mahali. Kari maramgino sigi damakta mathangda video semlakani soidana yengbiyo. Ayamba mising laikaida mak masagi wakaldagi karigumba amabu chummi lali haide mak atopabu kibana mak atopagi matungina wa ngangi. Ahumsubada mi amana masamukta thajaba leitrabadi atopagi karigumba aranba ama ubada maki leijaba nungaitababu atopada thadhanaba honai. Mi khara atopaga wari sunaba mitchanaba ngamde. Mak atopabu lali hairaga masamabu afaba mi ama oina khalli. Mina makpu thagat pinaba thabak kaya tawi. Mibu mi oina ubagi mahutta nupi amabu sanapot amagum khanba migi wakalda sigumba wakalsi lai. Mi khudingmak maki masagi tonganba pesi wari lai. Adu mising tongan masana semjaba wakalna maki tonganba mot thammi. Phi kaurabadi miwa ngangnaba misingi machil chumthoi. Sigumba wakalsi hongdokpa misaga mana hongdokningabadi kananasu hongdokpa ngamde. Miyoibagi thaksi khasi mibu mi oina khandabadagi lai phidagi lakte. Haujigi matamda yamna viral khanghaudana social media da thoklakpa video kanagumbi amagi private lanai yoiba matam mibu sawanba wa ngangba video na yamna mina yengba pami. Aikhoina khalli 19 minute viral video adu nupidugi hakchangi natraga viral video oiramani hana khalli wakal asuk phattaba romda khalliba karino achumaral thiba miwa ngangnaba achumbabu khangdana social media da video sitabu thibana sigumba video su viral oibani. Aikhoina nupi amagi ikai khumnabu karisu oina khande oktabini yamna laina hai asengba khangba tawdana kanagumbi ama lanai gi oiba matam lenabada aikhoina asuk luna khallibasi kari maramgino si miyoiba sada tawnaba icham chamba thawong amani. Sigi maramda video pamlabadi mi amagi lanai gi video viral orakpa matamda social media da thoklakpa matamda aikhoina nupi amabu natraga nupa amabu hekta oktabini haiba kayam yamna chungani. Asumna wakal khanba tungi punsida maruana mapa mama oiba amana machada sigi maramda haide maramdi si yamna ikai ningai oiba amadi lotuna thamgada wafam amani haina khalli. Kanagumba amna saurukpa matamda sibu chin thiba wa ama oina sijinai. Asumna wakal khanba isamakta amangba oi punsida karisu tawningai leitaba mina sigumba singbu thiduna lei. Aranba paw yangna viral oi asengba kana amana khangi kana amana khangde mafam punamakta viral content adu tabui maramsina mi ayamba achumba amadi aranba anigi marakta khangba ngamlakte. Asengba amana viral video pumba asengba nate viral video pumba mi amagi punsida kari oiriba uba ngamde aduga viral video amana mi amagi punsibu mangan basu ngammi. Nangdi nungaina yengli aduga misak aduda thokliba misak adudi punsida awaba kaya nangli. Maru oiba wa amana viral video gi maningda tanaba mi gi kok
ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯅ ꯁꯦꯝꯃꯤ ꯀꯩꯗꯧꯅꯨꯡꯗ ꯐꯤꯖꯦꯠꯅ ꯂꯝꯆꯠ ꯆꯥꯡ ꯇꯧꯗꯦ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯑꯀꯧꯕ ꯐꯤ ꯁꯦꯠꯂꯒ ꯃꯦꯗꯜ ꯄꯨꯔꯛꯏ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯕꯥꯛ ꯈꯨꯏ ꯅꯨꯄꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯏ ꯃꯣꯗꯦꯜ ꯑꯣꯏ ꯁ꯭ꯋꯤꯃꯔ ꯑꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯑꯆꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯥꯟꯅꯔꯣꯏ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯤꯕꯗꯨꯒꯨꯝ ꯁꯦꯠꯂꯕꯗꯤ ꯃꯤꯅ ꯐꯠꯇꯕ ꯋꯥ ꯉꯥꯡꯅꯩ ꯁꯤꯃꯛ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯣꯛꯄ ꯋꯥꯈꯜ ꯑꯩꯅ ꯍꯦꯜꯂꯤ ꯑꯩꯅ ꯆꯨꯝꯂꯦ ꯈꯟꯕ ꯅꯥꯄꯜ ꯆꯦꯟꯕ ꯃꯤ ꯑꯃꯒꯤ ꯈꯨꯗꯝꯅꯤ ꯅꯤꯡꯁꯤꯡ ꯏꯁꯇꯦꯖꯇ ꯐꯤꯖꯦꯠꯇꯨꯃꯛꯅ ꯃꯤꯡꯆꯠ ꯁꯦꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯐꯤꯖꯦꯠꯇꯨꯃꯛꯅ ꯀꯦꯔꯦꯛꯇꯔ ꯁꯦꯝꯃꯤ ꯑꯁꯣꯏꯕ ꯐꯤꯖꯦꯠꯇ ꯅꯠꯇꯦ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯗꯅꯤ ꯅꯤꯡꯁꯤꯡꯉꯨ ꯐꯤꯖꯦꯠꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤ ꯃꯥꯡꯗ ꯀꯥꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯋꯥꯈꯜꯕꯨ ꯅꯝꯊꯕ ꯉꯝꯃꯤ ꯀꯅꯥ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅꯤꯡꯕ ꯋꯥꯈꯜ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯪꯂꯥꯟ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯥꯡꯅ ꯐꯪꯂꯛꯄ ꯋꯥꯖꯃꯜꯒꯤ ꯃꯍꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯁꯥꯃꯛꯇ ꯊꯥꯖꯕ ꯑꯩ ꯉꯝꯒꯅꯤ ꯈꯟꯕ ꯋꯥꯈꯜꯕꯨ ꯊꯨꯒꯥꯏꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏ ꯀꯔꯤ ꯇꯧꯔꯒ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯁ꯭ꯀꯨꯜꯗ ꯌꯨꯝꯗ ꯔꯦꯁꯄꯦꯛ ꯁꯥꯏꯀꯣꯂꯣꯖꯤ ꯃꯣꯔꯦꯜ ꯚꯦꯂꯨ ꯑꯐꯕ ꯂꯝꯆꯠ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯤꯕꯗꯨ ꯍꯥꯟꯅ ꯋꯥꯍꯪ ꯍꯪꯕ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯂꯣꯟꯅꯗꯅ ꯋꯥꯔꯤ ꯁꯨꯅꯕ ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯀꯔꯝꯅ ꯁꯨꯅꯒꯅꯤ ꯈꯪꯅꯤꯡꯂꯗꯤ ꯚꯤꯗꯤꯑꯣꯁꯤ 10K ꯌꯧꯍꯜꯂꯁꯤ ꯑꯗꯨꯒ ꯁꯦꯝꯂꯛꯀꯦ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯇꯣꯞꯄꯗ ꯀꯤꯕ ꯏꯀꯥꯏꯕꯕꯨ ꯅꯤꯡꯗ ꯊꯝꯂꯒ ꯍꯥꯏꯕ ꯇꯝꯕꯤꯒꯗꯕꯅꯤ ꯋꯥꯍꯪ ꯍꯪꯕ ꯇꯝꯕꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤꯗ ꯏꯖꯠ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯁꯥꯃꯛꯇ ꯏꯖꯠ ꯇꯧꯕ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕ ꯉꯝꯂꯣꯏ ꯅꯁꯥꯃꯛꯄꯨ ꯀꯔꯝꯅ ꯂꯨꯅ ꯇꯧꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯪꯂꯣꯏ ꯃꯤ ꯑꯃꯒꯤ ꯁꯛꯅ ꯂꯥꯏꯔꯤꯛꯅ ꯃꯥꯒꯤ ꯊꯧꯒꯜꯂꯣꯟ ꯇꯥꯛꯇꯦ ꯃꯥꯡꯅ ꯀꯔꯝꯕ ꯋꯥ ꯉꯥꯡꯏ ꯁꯤ ꯃꯥꯒꯤ ꯋꯥꯍꯩꯅ ꯂꯝꯆꯠꯅ ꯇꯥꯛꯏ ꯐꯠꯇꯕ ꯋꯥꯈꯜ ꯃꯔꯨꯑꯣꯏꯅ ꯃꯔꯝ ꯃꯔꯤꯈꯛꯇꯒꯤ ꯑꯣꯏ ꯑꯍꯥꯟꯕꯗ ꯌꯨꯝꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯌꯨꯝꯗ ꯅꯨꯄꯤꯕꯨ ꯂꯤꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯝꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯅ ꯁꯤꯒꯨꯝꯕꯁꯤꯡ ꯎꯔꯒ ꯋꯥꯈꯜꯗ ꯍꯥꯞꯆꯤꯟꯕ ꯍꯧꯏ ꯅꯨꯡꯇꯤꯒꯤ ꯑꯉꯥꯡꯗꯨꯅ ꯎꯔꯤꯕ ꯇꯥꯔꯤꯕꯗꯨ ꯅꯨꯡꯇꯤꯒꯤ ꯀꯣꯛꯇ ꯍꯥꯟꯖꯤꯜꯂꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯨꯅ ꯂꯧꯗꯦ ꯑꯗꯨꯒ ꯆꯥꯎꯔꯛꯂꯒ ꯅꯤꯡꯇꯝꯕ ꯃꯇꯝ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯥꯞꯊꯣꯔꯛꯂꯒ ꯃꯁꯥꯅ ꯍꯤꯡꯕ ꯉꯝꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯈꯜꯂꯤ ꯁꯤꯃꯛ ꯆꯨꯝꯃꯤ ꯃꯔꯝꯗꯤ ꯋꯥꯈꯜꯁꯤ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯀꯣꯛꯇ ꯍꯥꯟꯖꯤꯟꯈꯤꯕꯅ ꯀꯅꯥ ꯑꯃꯅ ꯍꯥꯏꯕ ꯃꯍꯥꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ ꯑꯅꯤꯁꯨꯕꯗ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅꯕ ꯃꯊꯣꯝꯇ ꯂꯩꯕꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅꯔꯛꯄꯗ ꯃꯍꯥꯛꯁꯨ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯏꯟꯊꯣꯔꯛꯇꯅꯕ ꯃꯈꯣꯏꯒꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯏ ꯁꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯑꯄꯤꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯝꯅ ꯂꯨꯔꯦ ꯄꯨꯝꯅꯃꯛꯁꯤ ꯁꯦꯡꯗꯣꯛꯄ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯁꯤꯃꯠꯇ ꯅꯠꯇꯦ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯨꯄꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯨꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯂꯥꯜꯂꯕꯗꯤ ꯂꯥꯜꯂꯦ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯤꯔꯒ ꯏꯀꯥꯏꯔꯒ ꯑꯁꯦꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯕ ꯉꯝꯒꯅꯤ ꯑꯩ ꯑꯁꯦꯡꯕꯕꯨ ꯂꯣꯠꯁꯤꯜꯂꯣꯏ ꯍꯧꯖꯤꯛ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯔꯦ ꯍꯧꯒꯠꯂꯦ ꯁꯀ꯭ꯔꯤꯞ ꯁꯦꯝꯂꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯊꯣꯝꯇ ꯂꯩꯔꯒ ꯑꯆꯨꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯩꯇꯦ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯕꯨ ꯊꯥꯗꯣꯛꯂꯒ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯨꯅꯔꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏ ꯅꯨꯄꯤ ꯑꯃꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯋꯥꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯉꯥꯡꯅꯩ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯅꯨꯄꯤꯒꯤ ꯏꯖꯠ ꯇꯣꯏꯅ ꯃꯥꯡꯕꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯕꯒꯤ ꯃꯔꯝ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕꯅ ꯑꯣꯏ ꯀꯔꯝꯅ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯈꯜꯂꯒ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯤꯕꯅꯣ ꯈꯪꯅꯤꯡꯂꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎ ꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯥꯡꯅꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯋꯥꯕ ꯅꯪꯗ꯭ꯔꯤꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯩ ꯄꯨꯝꯅꯃꯛꯁꯤ ꯊꯤꯡꯕ ꯃꯔꯨ ꯑꯣꯏ ꯑꯩꯉꯣꯟꯗ ꯊꯣꯛꯇꯦ ꯃꯤꯒꯤ ꯌꯨꯝꯗꯅꯤ ꯃꯣꯕꯥꯏꯜꯗꯅꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯅꯤ ꯈꯜꯂꯒ ꯂꯩꯊꯣꯛꯄ ꯑꯁꯣꯏꯕ ꯌꯥꯝꯅ ꯑꯣꯏꯔꯛꯏ ꯀꯔꯝꯅ ꯑꯣꯏꯔꯛꯄꯅꯣ ꯈꯪꯅꯤꯡꯂꯒꯗꯤ ꯍꯪꯂꯛꯎ ꯑꯍꯨꯝꯁꯨꯕꯗ ꯃꯣꯕꯥꯏꯜ ꯀꯣꯟꯇꯦꯟꯠꯅ ꯅꯨꯄꯤꯕꯨ ꯁꯨꯞꯅꯇꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯅ ꯎꯅꯔꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨꯗ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯔꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯔꯦ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯋꯥꯠꯂꯦ ꯃꯤꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯅꯗ꯭ꯔꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯤ ꯃꯔꯤꯁꯨꯕꯗ ꯃꯁꯥꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗ ꯀꯤꯕ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯅꯪꯅꯤꯡꯗꯦ ꯑꯂꯥꯏꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯩ ꯃꯔꯝꯁꯤꯅ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯃꯥꯏꯄꯥꯛꯄ ꯐꯪꯕ ꯉꯝꯗꯦ ꯅꯨꯄꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯃꯁꯥꯒꯤ ꯅꯥꯄꯜꯕꯨ ꯋꯥꯡꯅ ꯊꯝꯃꯤ ꯃꯁꯥꯃꯛ ꯃꯥꯡꯗ ꯀꯥꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯗꯦ ꯑꯁꯣꯟꯕꯕꯨ ꯅꯝꯊꯔꯒ ꯃꯁꯥꯃꯛ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯗ ꯎꯠꯅꯕ ꯍꯣꯠꯅꯩ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯗꯤ ꯃꯁꯥꯃꯛꯇ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯑꯣꯏ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡ ꯁꯃꯥꯖꯇ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯃꯁꯥꯃꯛꯇ ꯊꯥꯖꯗꯕ ꯑꯀꯤꯕ ꯂꯩꯕ ꯃꯤꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄꯒ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯂꯣꯏꯅꯃꯤꯟꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯂꯣꯏꯅꯕ ꯃꯉꯣꯟꯗ ꯂꯩꯔꯛꯇꯦ ꯀꯅꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯞ ꯁꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯊꯛꯁꯤ ꯈꯥꯁꯤ ꯃꯥꯡꯊꯔꯛꯏ
ꯃꯤꯁꯛꯇꯨꯅ ꯅꯨꯄꯤꯕꯨ ꯅꯣꯛꯅꯕ ꯑꯃꯗꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤꯗ ꯃꯤꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯦ, ꯑꯁꯦꯡꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯜꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯉꯧꯕ ꯐꯤ ꯁꯦꯠꯄ ꯅꯠꯇ꯭ꯔꯒ ꯑꯆꯣꯟꯕ ꯁꯦꯠꯄ ꯄꯥꯞ ꯅꯠꯇꯦ꯫ ꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯍꯥꯛ ꯑꯁꯦꯡꯕ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯑꯃꯅꯤ꯫ ꯃꯤꯁꯛꯇꯨꯅ ꯅꯨꯄꯤꯕꯨ ꯏꯖꯠ ꯇꯧꯕ, ꯃꯍꯥꯛꯅ ꯃꯌꯥꯝꯗꯒꯤꯁꯨ ꯏꯖꯠ ꯐꯪꯏ꯫ ꯅꯣꯛꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗꯒꯤ ꯄꯤꯛꯅ ꯈꯟꯕ, ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯗꯦ, ꯃꯍꯥꯛꯅ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯕꯛꯄꯨ ꯌꯦꯡꯏ꯫ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯂꯒ ꯋꯥꯆꯣꯏ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯅꯨꯄꯤꯗ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯕ ꯉꯝꯂꯣꯏ꯫